Thangjing Jingda Laiba, Maite Singi Sing Laba Life Lenda Cookie Sing na Cross Yung Sinbagi Tawonga si terrorism Gitawonga Mani, Asigumba Tawonga si Christian Singi, Sing Laba Lyric Bible na Suyadaba Yung Siliba Cross Asikudak the Lauto Uhaina, Maite Churches Advocacy for Peace and Development of Gi spokesperson Fizam Brojena Fongdorakle, Kumalampak Laiba Youth Hostel, the Pangtok Papau Gimifamada, Brozena Makatara Duna Thangjing Jingda Cookie Sing na Chatharakliba Tawong asi furup amana furup amabo ikai khumnadabagi mathakta lining amana lining amabu ikai khumnadabani haina lawi loina na asigumba terrorism gi thawong asi khudakta handoktuna yung siliba cross asi lauthokpiyo loina na lamdam asida lairiba tongan ba furup singna Manipur gi pothok Chaduna hinglaga Manipur gi apunbagi saktam thugaina ba hotnarakpa asi furup amatana tawbigano haina paujela clip mamang chahi gi me ahumdagi hauduna Manipur da thokliba lan asida tampaki Maitay Singna Church may thabagi thawong ama chathakiba adu akuki singna Maitay Singi Life Len kaya may thaba hawkiba aduna ni haibasi Maitay Churches Advocacy for Peace and Development na khangi liningi mingda kanagumba amatana makata na khudong chaba lawbigano haiba wafam spokesperson asina thamladuna lana maram oiduna miyam na thengnariba awaba kaya sigi yenglaga laingakta angamba thakta mateng pangsinduna lana si atuba matamda loisinaba hotnamina si haiki Masigumba puari sagonaba duga furup amagi amaroiba sacred place asida smai tabusya masi terrorist ki thabang thuna masi lokho piyo kan taba mogi mayam lebisno krai sekre kogi me homgi solidarity march ki midang waram gi kogi maitai gi yum tumna thadurupodo degi mamang dusu dum maitai gi laifam kondong lai ne gi kari gi laire kogi la harau buloidringa daga tawba Dugumba mayam do moina tawbadagi maitai gi parja singna pendadana sauning badana taidabam khangna tawgibani je koi khange ba duna koi ekoi gi hairi makadamdi sirs mai thado ki ba khopa koi kaimta nuai tableti mcd moina yam tohidaba tawbudagi parja singna pendadana tawgibani do khange ba 100% koi accept tawi